ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯖꯕ ꯁꯤꯖ ꯆꯥꯛꯈꯨꯝ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯀꯦꯇꯔꯤꯡ ꯁꯥꯔꯚꯤꯁꯀꯤꯗꯣ ꯑꯗꯨꯏꯗꯣ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯂꯥꯛꯏꯕ ꯗꯦꯠ 8ꯁꯤꯗ ꯑꯩꯈꯣꯏ ꯂꯣꯟꯁ ꯇꯧꯒꯅꯤ ꯇꯧꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯦꯒꯤ ꯗꯦꯠ 8ꯇ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯟꯁ ꯇꯧꯒꯅꯤ ꯇꯧꯕꯅꯤ ꯅꯝꯕꯔꯁꯨ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯁꯤꯒꯤ ꯆꯥꯛꯂꯨꯛꯁꯦ ꯀꯌꯥꯝ ꯄꯤꯔꯝꯗꯧ ꯃꯥꯜꯂꯤ ꯌꯥꯝꯅ ꯍꯣꯡꯉꯦꯀꯣ ꯃꯌꯥꯝꯁꯦ 120 ꯈꯛꯇꯅꯤ ꯅꯨꯡꯗꯥꯡꯁꯦ ꯆꯥꯛ ꯆꯥꯔꯔꯣꯏꯒꯦ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯊꯣꯡꯕ ꯇꯜꯂꯦ ꯍꯥꯏꯇꯥꯔꯒꯁꯨ ꯃꯌꯥꯝ ꯑꯣꯔꯗꯔ ꯑꯗꯨꯝ ꯇꯧꯁꯟꯕ ꯌꯥꯅꯤꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯆꯥꯛ ꯑꯃ ꯌꯥꯎꯔꯅꯤ ꯑꯗꯨꯒ ꯆꯝꯐꯨꯠ ꯌꯥꯎꯔꯛꯑꯅꯤ ꯍꯋꯥꯏ ꯌꯥꯎꯔꯅꯤ ꯆꯤꯛꯀꯟ ꯃꯌꯥꯝ ꯆꯤꯛꯀꯟ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯂꯦꯠꯁꯨ ꯌꯥꯎꯔꯤꯅꯦ ꯁꯤꯕꯨꯁꯨ 120ꯗꯅꯤ ꯍꯋꯥꯏꯁꯨ ꯌꯥꯎꯋꯤ ꯆꯥꯛꯁꯤ ꯀꯌꯥꯝ ꯌꯥꯝꯒꯦꯗꯣ ꯃꯌꯥꯝ ꯈꯥꯏꯔꯒ ꯌꯦꯡꯁꯤꯔ ꯌꯥꯝ ꯀꯟꯅ ꯅꯝꯁꯤꯜꯂꯛꯑꯦ ꯃꯣꯏꯁꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯐꯝꯗ ꯗꯥꯏꯔꯦꯛ ꯊꯤꯟꯕꯤꯔꯛꯑꯣ ꯑꯩꯅ ꯊꯕꯛꯁꯦ ꯑꯩ ꯕꯦꯡꯛꯇ ꯊꯕꯛ ꯇꯧꯏ ꯗꯦꯟ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯊꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯁꯨ ꯃꯣꯏ ꯁꯨꯃꯥꯏꯅ ꯑꯝꯇ ꯊꯤꯜꯂꯛꯇꯣꯏꯅꯤꯀꯣ 110 ꯈꯛꯇꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯌꯦꯡꯉꯨꯅꯦ 110 ꯈꯛꯇꯪ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯃꯁꯤꯗꯤꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒ ꯐꯁꯥꯏꯁꯨ ꯂꯣꯏꯅ ꯐꯪꯉꯦ ꯃꯣꯏꯗꯤꯀꯣ 9366548379 ꯁꯤꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯒ 120 ꯈꯛꯇ ꯀꯣ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖꯦꯁ ꯂꯣꯏ ꯌꯥꯎꯔꯒ 120 ꯁꯤꯗ ꯑꯗꯨꯝ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖꯦꯁ ꯌꯥꯎꯗꯣꯏꯅꯤꯀꯣ 120 ꯍꯥꯏꯁꯦ ꯁꯤꯗ ꯌꯦꯡꯉꯣ ꯂꯨꯄꯥ 10 ꯑꯃ ꯗꯦꯂꯤꯚꯔꯤ ꯄꯥꯊꯣꯛꯑꯁꯨ ꯂꯨꯄꯥ 100ꯗ ꯁꯨꯃꯥꯏꯅ ꯍꯣꯜꯁꯝ ꯃꯤꯠ ꯀꯩꯅꯣꯝ ꯐꯪꯕ ꯍꯥꯏꯁꯦ ꯃꯌꯥꯝ ꯑꯝꯇꯪ ꯈꯟꯕꯤꯌꯨ ꯁꯤꯗꯤ ꯑꯗꯨꯝ ꯅꯩꯔꯦꯀꯣ ꯁꯤꯃꯗꯤ ꯌꯥꯝ ꯄꯣꯁ ꯊꯥꯏꯀꯣ ꯁꯤꯖ ꯆꯥꯛꯈꯨꯝ ꯍꯥꯏꯁꯦ ꯁꯤꯖ ꯆꯥꯛꯈꯨꯝ ꯍꯥꯏꯕ ꯅꯝꯕꯔꯁꯤ ꯃꯌꯥꯝ ꯑꯝꯇꯪ ꯍꯥꯏꯖꯒꯦ 9366548379 ꯁꯦ ꯁꯤꯗ ꯑꯗ ꯍꯥꯎꯁꯨ ꯍꯥꯎꯅꯤꯀꯣ ꯃꯌꯥꯝ ꯆꯤꯛꯀꯟꯒꯁꯦ ꯌꯦꯡꯒꯗ꯭ꯔꯥ ꯃꯌꯥꯝ ꯆꯤꯛꯀꯟꯒꯁꯦ ꯑꯁ ꯑꯗꯨꯒ ꯆꯝꯐꯨꯠꯁꯤꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯆꯝꯐꯨꯠꯁꯦ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗꯤ ꯍꯋꯥꯏ ꯑꯃꯒ ꯌꯥꯎꯔꯦ ꯍꯋꯥꯏꯁꯦ ꯇꯣꯠꯂꯒ ꯌꯦꯟꯁꯤꯒ ꯆꯤꯛꯀꯜꯁꯤꯒ ꯆꯥꯔꯅꯤ ꯃꯌꯥꯝ ꯆꯤꯛꯀꯟꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯁꯨꯝ ꯆꯤꯛꯀꯜ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝ ꯂꯩꯇꯣꯟ ꯊꯥꯕ ꯃꯥꯜꯂꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯎꯗꯧ ꯃꯥꯟꯕ ꯌꯦꯡꯕꯤꯌꯨ ꯑꯁ ꯍꯥꯎꯗꯧ ꯃꯥꯜꯂꯦꯀꯣ ꯁꯤ ꯐꯖꯅ ꯌꯥꯎꯋꯦ ꯃꯣꯏꯁꯦ ꯐꯖꯅ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯅ ꯀꯨꯛ ꯇꯧꯕ ꯃꯥꯜꯂꯦ ꯃꯌꯥꯝꯀꯣ ꯑꯗ ꯃꯁꯤ ꯍꯥꯎꯕ꯭ꯔꯥꯅ ꯑꯩꯒꯤ ꯀꯩꯅꯣꯝ ꯂꯩꯀꯣ ꯁꯥꯇ꯭ꯔ ꯑꯃ ꯂꯩ ꯍꯩ ꯁꯤ ꯄꯥꯏꯌꯨ ꯍꯣꯏ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯔꯛꯎꯀꯣ ꯁꯤ ꯅꯨꯡꯗꯥꯡꯗꯁꯨ ꯗꯦꯂꯤꯚꯔꯤ ꯇꯧꯋꯦ ꯍꯥꯏꯗꯅꯦ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯀꯣ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯑꯣꯔꯗꯔ ꯈꯔ ꯌꯥꯝ ꯇꯥꯔꯒꯗꯤ ꯑꯩꯒꯤꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯗꯦꯂꯤꯚꯔꯤ ꯇꯧꯍꯜꯂꯛꯄꯅꯦꯅꯀꯣ ꯗꯦꯂꯤꯚꯔꯤ ꯇꯧꯕꯗ ꯑꯩꯈꯣꯏ ꯁꯤꯁꯇꯔꯗꯨꯅ ꯌꯥꯝ ꯌꯨꯝꯕꯨ ꯑꯗꯨꯝ ꯗꯦꯂꯤꯚꯔꯤ ꯇꯧꯕꯤꯔꯛꯑꯦ ꯅꯨꯄꯤ ꯑꯣꯏꯇꯥꯔꯒꯁꯨ ꯃꯩꯇꯩ ꯅꯨꯄꯤ ꯑꯣꯏꯇꯥꯔꯒꯁꯨ ꯅꯪ ꯐꯥꯏꯁ ꯑꯝꯇ ꯊꯥꯖꯤꯜꯂꯛꯍꯜꯂꯨꯗꯅ ꯌꯦꯡꯉꯣꯗꯅ ꯑꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯥꯎꯁꯨ ꯆꯥꯈ꯭ꯔꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯑꯃ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏ ꯆꯥꯕꯁꯦ ꯀꯣꯟꯅ ꯇꯞ ꯆꯥꯒꯦꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯆꯠꯈꯤ ꯍꯜꯂꯛꯑꯒ ꯑꯩ ꯆꯥꯔꯅꯤ ꯑꯗꯨꯒ ꯌꯥꯝ ꯍꯥꯎꯒꯗꯧ ꯃꯥꯟꯕ ꯌꯦꯡꯕꯤꯌꯨꯁꯦ ꯉꯁꯥꯏ ꯑꯩꯅ ꯎꯠꯆꯈꯤꯕ ꯃꯊꯦꯜ ꯃꯌꯥꯝꯗꯨꯅꯤ ꯃꯊꯦꯜ 1 2 3 4 ꯆꯥꯛ ꯌꯥꯎꯔꯒ 5 ꯀꯣ ꯃꯊꯦꯜ 5ꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ 120 ꯈꯛꯇꯅꯦ 120 ꯁꯨꯝ ꯅꯠꯇꯕꯤ 120 ꯈꯛꯇꯅꯦꯕ ꯌꯥꯝꯗ꯭ꯔꯣ ꯃꯌꯥꯝꯁꯤꯕꯣ ꯁꯤꯁꯦ ꯌꯥꯝ ꯐꯖꯅ ꯅꯩꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯣꯔꯗꯔ ꯇꯧꯒꯦ ꯍꯥꯏꯁꯨ ꯉꯁꯥꯏ ꯅꯝꯕꯔꯗꯣ ꯑꯝꯇ ꯍꯥꯏꯖꯒꯦ ꯄꯥꯔꯛꯑꯣꯁꯦ 9366548379 ꯀꯣ ꯁꯤꯗ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯅꯤ ꯃꯦꯝ